Hello ma'am, ngasisu RR Pajene amna nungarba film ama puduna lagne hairiba film asi gamamingna He-Man and the Master of the Universe. Film asi hantak 2026 da release tawkiba yamna nawriba action amadi science fiction da based tawa movie amani. Film asigi panbiaba rating kara pallabadi IMDb rating da 10 gi manungda 7, IGN hariba rating asidasu 10 gi manungda 8, District hariba asidasu 10 gi manungda 7, aduga Rotten Tomatoes da 68% gi fresh rating phangi. Film asi aikoina poktrenge gi mamangda haibati 1981 gi matamda TV serial oina animation da puthokiba du hojik 2026 asida live action movie oina puthorakpani. Matam aduda aikoina angang oringe gi matamda su yamna pamna animation oina TV serial da su yengkiba film amani. Adubu hojik puthorakliba live action movie asisu animation adudagi kaisuk taroi haiba si aina haijaningi. Film asigi maruiba character khar gi maming pallabada film asigi main character su oiriba Adam He-Man gi saktam langliba asina Nicholas Galitzin. Film asigi heroine Tila gi saktam langlibi asina Camila Mendes. Aduga film asigi main villain Skeletor gi saktam langliba asina Jared Letoni. Aduga aigi nuksirba subscriber singda karigum amta chu haijari madudi hojik aigi channel asi 1 lakh subscriber yogaduba mi lising ani fadrabani. Maramasina aigi channel da nauna changbirakpa subscribe ti tawdriba mioi singna nungsibiduna aigi channel asibu subscribe mautang toksanbiramo. Masidusnatana film asigi wari tabiriba mioi kudimakna comment da film asigi wari asi phajai phajde haiba dusu soidanamaki haibiramo. Adomgi like comment masa amana ekoigi mathangi film ama semnaba honaba matamda thongna kya ama haplibani. Atudi mem matam mangandabida film asigi asengba wari romdoina mai onselasi. Film sigi hova sinda Adam kabu nupa amagi khonjelda aikoida asomna haira ami. Ngasidagina sei sensory kya gi mamangda aikoigi universe asida leiba isor myam asi loina laktuna pulami. Matam asida lai singaduna makhoigi oiba planet ama semse haiduna khanarami. Aduga makhoina ojik semgaduriba planet asi aikoigi universe asida leiba planet sing asidagi khwaidigi phajaba planet ama ohengani haina sukhanarami. Aduga planet asigi mamingna makhoina Eternia haina tholami. Ariba magical world asida khoigi wakhanda lamba phangdraba thajadraba sanga kya amadi dragon aduga atopa makhal kya gi creature kya amasu ariba planet asida leirami. Aduga Adam hairiba nupa asi saru mako ki mongda saba yamna chawa konung amagi manungda leirami. Aduga mahakse hairiba lebak asigi ningtho asigi machanupa soirami. Grayscale hairiba mafam asi yamna special oiba mafam amani. Ramdi haiba mafam asida isor singna khwaidigi sakti lereba thanga masaduna thamami. Angasigi matengna isor singna saramba Eternia hairiba planet asibu kangadoribani. Aduga thanga asigi mamingna Sword of Power haina koromi. Duga thang asisu mathongna leiba marinjet khaba mabukchen sengba misak amanda su paiga da boirami. Rigumba thang asibu paibada matik chaba lanmi etuda makhogi Eternia hariba planet asida isor myamna thamamba sakti singatu lanmi etugi masada loina sangkhiduribani. Aduga lanmi etu khwaidigi sakti leiba lanmi ama oigadoribani. Duga hariba sakti leiba thang asi makhogi konung asi manungda yamna lotna section na thamami. Aduga yamna sakti leiba misak amana thang asibu senaduna so thamami. Ariba nupi isina ngasidigina sei sensory kya gi mamangdagi thang asibu senaduna langnibani. Maramdi thang asibu paibeba matik chaba lanmi edu ngasi phawba laktribani. Matam asida ngasidigina chahi lising kya gi mamangdagi Adam gi mapa mapugi mioi kyana thang asibu senaduna su lami. Mathangi sinda Adam amadi ngak ki mama Madeline makhoini sibo ikhoidu holai. Matam asida Adam hariba angang nupa masa asidi lanmi amagumna phunaba tamba du pamamde. Adugi mota maki samasa kinjar kauba kai masam khak leirami. Makhoini punduna matam chopada sanaduna leiba du pamami. Adam hariba angang nupa masa asi yamna sonba nupa masa masoirami. Maram asina makhoigi mafam sta leiba mioi sing asina asumna hainarami. Adam hariba nupa masa asidi yamna sonba nupa masa ma oibadina mahangna kaidongnungda mafam asigi asengba ningthau ma oirakpa yaroi. Matam asida Madeline masanpa Adam asida asumna hairami. Ichanupa Prince aikoigi konung asigi manungda leiba yamna sakti leiriba thang asi nahangna matau kram sinagani haiba du tamgadabani. Maram asina nahak tanlabasu tanna phunaba asi tamdaba sungyama yadabani. Mamana asumna phajana haiba asina maram orga Adam hariba angang nupa masa asisu yarami. Asigi matungda makoigi phunabagi practice tawpa matamadida Adam hariba angang nupa masa asina atai angang singdagi ka hena solami. Matam asida makoigi konung asigi guard oriba
ꯗꯨꯟꯀꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯟꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯅꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯁꯪꯁꯥꯔꯁꯤꯗ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯁꯤꯗ ꯑꯦꯗꯥꯝ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯊꯥꯡ ꯃꯇꯧ ꯀꯔꯝ ꯌꯥꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯇꯤꯂꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯝꯕꯤꯔꯤꯕ ꯇ꯭ꯔꯦꯅꯤꯡꯒꯤ ꯑꯣꯖꯥ ꯗꯟꯀꯟꯒꯤ ꯃꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯟꯀꯟꯅꯁꯨ ꯑꯦꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯟꯀꯟꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯦꯗꯥꯝ ꯑꯃꯗꯤ ꯇꯤꯂꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯑꯗꯨ ꯐꯖꯅ ꯇꯝꯕꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯥꯝꯒꯤ ꯕꯕꯥ ꯀꯤꯡ ꯔꯦꯟꯗꯣꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯦꯗꯥꯝ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯅ ꯇꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯇꯝꯕꯤꯔꯤꯕ ꯗꯟꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯦꯗꯥꯝ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯍꯩꯍꯟꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯥꯁꯨ ꯐꯖꯅ ꯀꯜꯍꯟꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯊꯥꯖꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯔꯦꯟꯗꯣꯔ ꯑꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯥꯡ ꯌꯥꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯥꯝ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯡ ꯌꯥꯅꯔꯝꯃꯤ꯫ ꯁꯨꯝꯅ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔꯅ ꯊꯥꯡ ꯑꯗꯨ ꯌꯥꯝꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯟꯅ ꯌꯥꯟꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯟꯗꯣꯔꯅ ꯃꯆꯥꯅꯨꯄꯥ ꯑꯦꯗꯥꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯣꯟꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯈꯪꯖꯤꯜꯂꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯗꯥꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯋꯥꯈꯟꯗ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯇꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯗꯥꯝꯅ ꯇꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯇꯤꯅꯥ, ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯂꯝꯂꯤꯕ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯜꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯁꯣꯔꯁꯔ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯣꯏꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯁꯣꯔꯁꯔ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯥꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜꯁꯨ ꯑꯣꯏꯔꯤꯕ ꯒ꯭ꯔꯦꯁꯀꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯧꯁꯟꯕ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯟꯀꯟ ꯍꯥꯏꯔꯤꯕ ꯔꯦꯟꯗꯣꯔꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯔꯦꯟꯗꯣꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯟꯗꯣꯔꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯗꯟꯀꯟꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯃꯣꯟꯁꯇꯔ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯟꯀꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯟꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯀ꯭ꯔꯦꯇꯣꯁ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯔꯦꯟꯗꯣꯔꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯀ꯭ꯔꯦꯇꯣꯁ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯟꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯟꯀꯟ ꯑꯃꯗꯤ ꯀ꯭ꯔꯦꯇꯣꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯗꯟꯀꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯀ꯭ꯔꯦꯇꯣꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯈꯔ ꯂꯥꯛꯆꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯣꯏꯕꯗꯗꯤ ꯀ꯭ꯔꯦꯇꯣꯁ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯗꯟꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯐꯨꯗꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯟꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ, ꯀ꯭ꯔꯦꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯕꯣꯝ ꯈꯔ ꯄꯣꯈꯥꯏꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯗꯟꯀꯟ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯗꯟꯀꯟꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥꯊꯤꯔꯕ ꯕꯣꯝꯁꯤꯡ ꯑꯁꯤꯅ ꯄꯣꯈꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯃꯗꯤ ꯑꯦꯗꯥꯝ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯦꯟꯗꯣꯔ, ꯃꯦꯗꯂꯥꯏꯟ, ꯑꯦꯗꯥꯝ ꯑꯃꯗꯤ ꯇꯤꯂꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁ꯭ꯀꯦꯂꯦꯇꯣꯔ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯇꯔꯅꯤꯇꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯕ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡ ꯑꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ
ꯆꯪꯉꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯗꯦꯂꯥꯏꯟ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯥꯝ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯅꯈꯣꯏ ꯅꯃꯥꯏ ꯐꯥꯎꯕ ꯂꯩꯊꯣꯛꯇꯕꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯆꯪꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯗꯦꯂꯥꯏꯟ ꯑꯃꯗꯤ ꯑꯗꯥꯝ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯟꯗꯣꯔ ꯑꯃꯗꯤ ꯁ꯭ꯀꯦꯂꯦꯇꯣꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯁꯤꯅ ꯁ꯭ꯀꯦꯂꯦꯇꯣꯔꯒꯤ ꯂꯥꯟꯃꯤ ꯈꯔ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯁꯤ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔꯒꯤ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔ ꯑꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯃꯦꯗꯦꯂꯥꯏꯟ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯥꯝ ꯑꯁꯤꯕꯨ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯦꯗꯦꯂꯥꯏꯟ ꯑꯁꯤꯅ ꯁꯣꯁꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯥꯝ ꯑꯁꯤꯕꯨ ꯀꯅꯥꯝꯇꯅ ꯊꯤꯕ ꯐꯪꯉꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯅꯍꯥꯛꯅ ꯊꯥꯈꯤꯗꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯔ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯆꯥꯅꯨꯄꯥ ꯑꯗꯥꯝ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤ ꯅꯍꯥꯛꯀꯤꯅꯤ꯫ ꯊꯥꯡ ꯑꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ꯫ ꯑꯗꯥꯝꯁꯨ ꯁꯣꯁꯔ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯁꯥꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯀ꯭ꯋꯤꯟ ꯃꯦꯗꯦꯂꯥꯏꯟ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯁ꯭ꯀꯦꯂꯦꯇꯣꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯁꯛꯇꯤ ꯂꯩꯔꯕ ꯏꯅꯔꯖꯤ ꯀꯌꯥ ꯑꯃ ꯀ꯭ꯋꯤꯟ ꯃꯦꯗꯦꯂꯥꯏꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯀ꯭ꯋꯤꯟ ꯃꯦꯗꯦꯂꯥꯏꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯣꯁꯔ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯇꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯥꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯅꯍꯥꯛꯀ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯊꯥꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯗꯕ ꯁꯤꯜ ꯑꯃ ꯁꯦꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯣꯔ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯁꯣꯁꯔ ꯅꯨꯄꯤ ꯑꯁꯤꯅ ꯁꯦꯝꯃꯤꯕ ꯁꯤꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯥꯝ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯤꯕ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯅ ꯊꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯕꯗꯨ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡ ꯑꯗꯨ ꯄꯣꯔꯇꯦꯜ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯅꯥꯊꯣꯛꯇꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯥꯝꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯒꯥ ꯑꯃꯗ ꯇꯥꯁꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯗꯥꯝꯅ ꯇꯥꯁꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯇꯨꯔꯦꯟ ꯑꯃꯗ ꯇꯥꯁꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗꯤ ꯀꯟꯖꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯗꯦꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯦꯅꯤ ꯑꯃꯗꯤ ꯗꯥꯅꯤꯌꯦꯜ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯆꯍꯤ 15 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ, ꯑꯗꯥꯝ, ꯅꯪꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯗꯒꯤ ꯂꯥꯛꯄ꯭ꯔꯥ? ꯃꯁꯤꯗ ꯑꯗꯥꯝꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯅꯤ ꯑꯗꯨ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠꯇ ꯂꯩꯃꯤꯟꯅꯕ ꯆꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯍꯥꯛꯀ ꯗꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯗꯦꯠ ꯇꯧꯔꯨꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯁꯤꯗ ꯆꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯨꯕꯗ ꯗꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯆꯦꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯥꯝꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗ ꯑꯗꯥꯝꯅ ꯑꯃꯨꯛ ꯆꯥꯠꯇ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯀꯅꯥꯝꯇꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯗꯦ꯫ ꯑꯩ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯤꯡꯁꯤꯡꯕ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯦꯄꯔ ꯀꯌꯥ ꯑꯃꯗ ꯂꯣꯏꯅ ꯌꯦꯛꯊꯣꯛꯇꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯣꯔꯁꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯍꯥꯛ ꯑꯣꯐꯤꯁ ꯀꯥꯔꯛꯑꯝꯃꯤ꯫ ꯑꯗꯥꯝꯁꯦ ꯍꯧꯖꯤꯛ ꯀꯣꯑꯣꯄꯔꯦꯠ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡ ꯑꯗꯨ ꯑꯣꯟꯂꯥꯏꯟꯗ ꯑꯌꯦꯛꯄ ꯐꯣꯇꯣ ꯊꯥꯒꯠꯇꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯂꯣꯏꯔꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯖꯤꯝꯗ ꯆꯠꯇꯨꯅ ꯖꯤꯝꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯤꯝ ꯁꯥꯟꯅꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯇꯣꯝ ꯂꯟꯒ꯭ꯔꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯃꯥꯁꯇꯔ ꯑꯣꯐ ꯌꯨꯅꯤꯚꯔꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯗ ꯗꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯐꯝ ꯑꯁꯤ ꯑꯃꯨꯛ ꯂꯧꯔꯦꯅꯦ꯫
Sida Adamna muk nupa sida asumna hairami nahangna gym asi matau kramna sanani haiba du aingonda amukta phajana takpiyu. Masida Dom haiba nupa asina asumna hairami yamna maru oiriba asi hakchanggi maning thangba jaga asini. Matam punamakta hakchanggi maning thangba jaga asi yamna kanna masa phana thamgadabani. Adumna tawba tarabadi nangonda sakti kayama lakadoribani. Adamsu nupa asina haiba wasing asi tarba matungda mak haraujarami. Mathangi numita Adamna mak ke office asida mak ki thang adu yengduna lejarami. Tamasida makhoi ke office asigi boss asina Adamna office ki thabaktagi mak ki thang asina hena maru oina khanduna lei haiba si khangami. Matam asida makhoi ki boss asina Adam haiba nupa asibu mak ke office ta koksalami. Aduga makhoi ki boss asina Adamda asumna hairami. Adam nahangna mafam asida makhata na thabak adum tawningba tarabadi nahaki thang amadi nahaki home planet adugi maramda kauthokiba tabani. Duna tabatarabadi nahak matam ama hektada thabak asidagi aina tanthokani. Iba matam asida Adamda message ama laami. Message asida asumna irami. Nahaki thang adu aina phange kariguma nahakna thang asi pamba tarabadi aina piriba address asida nahak paisa puduna lao. Adamsu message asi paruroba matungda mak yamna haraujarami. Maudigi Adam adu mak mafam asi kudakta thadokamduna comic book store amagi mafam amada mak lami. Angna mafam asi yokpagandada misak aduna mahaki thang adu yamna chaurba sanapot amana pahinduna thamamba adu mahakna urami. Adamna thang adugi manakta changchanduni yengobba matamdadi thang asi mak asengba thang adu oiduna leirami. Maram asidagi Adamna karimta haiba tawdabida tawba sanapot adugi manakta changchanduna sanapot aduna pairiba thang adu mahakna lokthokduna pairami. Asumna Adamna miyoising aduda karimta haidabida thang adu chatlaung changchanduna paiba si uba matamda makhoi myam asina Adam asi huranba amani haina khanarami. Masida Adamna makhoi myam asida asumna hairami jikti aigi thang asi phanglabadina ai mafam asidagi chalage. Odigi Adamna thang adu paiduna mathak asida thang adu wang thangkalami adu thang asida asumna lauduna hairami. Objekti aikhoigi grace gal haiba leba adugi power sing adu thang asida loina sango aduga ai haujimak yum aduda pubiyu. Adu moinamak mahangna thang adu paiduna kanna lauduna lerabasu thang aduda kariguma sakti amata laamde. Asumna tawbasi uba matamda Adam adu yamna ngakjarami. Maudigi Adamna mahakki wakhanda asumna khalami haujik phawada thang asi matau kramna sinagani haibadu aini khangdribanine. Matang asida dukan asida leiriba makhoi guard sing aduna Adam asibu phanabagi damakta sangami. Udigi Adam adusu mahakki thang adu paiduna mafam asidagi chen phawrami. Matam asida guard sing aduna Adam haiba nupa asibu phakhirami. Karigi damakta mahakpu pharibano haibagi maramdi mahangna thang adu hurale haibagi namada pharibani. Masigi matungda police sing aduna Adam asibu police station da punabagi damakta gari amada haptuna porami. Sumna makhoina gari adu dum thauduna lakpa matamda mafam asida traffic jam thokduna lerami. Matang asida ikhang khongduna gari thoriba miyoi mayam adu gari ri kumthaduna lauduna makhoina gari thoroiba adugi opposite direction da mi sing adu yamna pakhatna loina chenarami. Maudigi Adamna kaidorige haiduna maksu lithokduna yenguba matandadi mafam asida yamna sathiraba sama laktuna lerami. Tha asi atai kanamta natte skeletor hariba sathiraba misak adugi mahaki sani. Matam asida yamna sathiraba saduna su Adamna gari manungda tongduna leiba adu ukirami. Maram asidagi yamna tamthiraba monster creature aduna Adamgi banakta sangtuna Adam asida attack tawba horami. Igi Adam adusu mahaki thang adu konduna mahaka arsti kumthaduna mafam asigi yamna kan chenba horami. Dumoinamak yamna sathiraba sa asauba asina Adamgi matung asida Adambu hanabagi damakta yamna kana tanaraklibani. Sumna sa asina Adambu phage haiduna torokpa matam aduda Adamgi manakta nupi ama laami. Aduga hairiba nupi asina yamna tamthiraba sa asig mathakta attack kayama tawsalami. Asumna nupi asina pairiba khulai asina sa asida hanjananjana kapsanbadagi sa adu wanglaba thong matha adudagi takhirami. Masing matungda nupi adu Adamgi manakta sangtuna Adam asigo unarami. Nupi asnadi Adam hairiba nupa asi masak phajana khangami. Matam asida Adamna nupi asida nahak kanano haiduna hangami. Masida nupi asina Adamda ai tilani haina hairami. Adamdi masitaba matamda mahaki masadu angakpana pik thalami. Maramdi mahaka piklingaida thengkiba tina hairiba nupi asi hajik mapung mari pharaba leichabi ma oiduna lerambagi damaktani. Sumna wari sanaduna leringa matam asida yama sathirba sa adu tinagi manakta sangtuna tina asida mu attack tawrami. Tina su upai ma natraga upai ma tawduna sa asiga yamna kana fight tawrami. Masing matungda tinana Adam asibu mafam asigi puraga chatkinaba haiduna honaduna lerami. Masida Adamna tilada nakhoi myam asi matokramna mafam asida laklibano haina hangami. Masida tilana wari sing adu loina lirami. Hangna thang adu hek paikhibaga oigi grace gal hariba leba aduda karigumba connection ama phangi. Maram asigi damak nahakse mafam asida lei haiba sikhangpadagi khoina nangbu thiba laklibani. Matam asida Adamna tilada asumna hairami thang asi ngasidigina chai 15 gi mamangdagi ai famdagi mangkhrabani. Dubu thang asi ngarang kaktani aina phangiba ase masi taba matamda tilana Adamda mu asumna hairami ikhoisu ngasidigina chai 15 gi mamangdagi
ꯅꯍꯥꯛꯄꯨ ꯊꯤꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯃꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯤꯂꯥꯅ ꯄꯨꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯁꯥ ꯑꯗꯨꯁꯨ ꯑꯦꯗꯥꯝꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯇꯤꯂꯥꯒꯤ ꯁ꯭ꯄꯦꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁ꯭ꯄꯦꯁ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯤꯂꯥꯒꯤ ꯁ꯭ꯄꯦꯁ ꯑꯁꯤꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯊꯤꯔꯕ ꯁꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯥꯝ ꯑꯃꯗꯤ ꯇꯤꯂꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯥꯝꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯒ꯭ꯔꯦꯁꯀꯜ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯔꯦꯁꯀꯜꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯁꯀꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗꯅꯤ ꯂꯩꯔꯤꯕ ꯑꯁꯦ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯃꯥ ꯕꯕꯥ ꯑꯗꯨꯁꯨ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯐꯥꯖꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯥꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯖꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯔꯇꯦꯜ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯉꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯆꯥꯎꯊꯣꯛꯂꯕꯅꯤ꯫ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯇꯔꯅꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏ ꯑꯗꯥꯝ ꯑꯃꯗꯤ ꯇꯤꯂꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯇꯝꯊꯤꯔꯕ ꯁꯥ ꯑꯗꯨ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯍꯥꯛꯀꯤ ꯕꯤꯁ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯗ ꯊꯥꯡ ꯑꯗꯨꯕꯨ ꯑꯗꯥꯝꯒꯤ ꯃꯐꯝꯗꯒꯤ ꯄꯨꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯊꯥꯡ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯀꯌꯥ ꯑꯃ ꯂꯩꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯊꯥꯡ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯦꯅꯦ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯕꯤꯁ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯅ ꯁ꯭ꯀꯦꯂꯦꯇꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯗꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯥꯝꯒꯤ ꯃꯐꯝꯗꯒꯤ ꯄꯨꯔꯛꯑꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯗꯥꯝ ꯑꯗꯨꯕꯨ ꯀꯟꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯚꯦꯂꯥꯏꯟ ꯍꯥꯏꯔꯤꯕ ꯋꯤꯁ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯏꯇꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯀꯗꯥꯏꯗ ꯂꯣꯠꯀꯦ ꯍꯥꯏꯕ ꯑꯗꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯦꯚꯦꯂꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯁꯦ ꯌꯥꯝꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯎꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯐꯝꯗ ꯍꯦꯛ ꯐꯪꯕ ꯇꯥꯔꯕꯗꯤ ꯊꯥꯡ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯐꯪꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯏꯁꯣꯔ ꯑꯃꯒꯨꯝꯅ ꯃꯌꯥꯝꯅ ꯂꯥꯠꯅꯔꯒꯅꯤ꯫ ꯃꯁꯤꯅ ꯑꯩ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯊꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯔꯛꯄ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ꯫ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯦꯚꯦꯂꯥꯏꯟ ꯍꯥꯏꯔꯤꯕ ꯋꯤꯁ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁ꯭ꯀꯦꯂꯦꯇꯔ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯃꯗꯨꯅ ꯇꯤꯂꯥ ꯑꯃꯗꯤ ꯑꯗꯥꯝ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯡꯂꯛꯂꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯒ꯭ꯔꯦꯁꯀꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯊꯧꯖꯤꯟꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯔꯦꯁꯀꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥꯅ ꯑꯗꯥꯝ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯔꯦꯟꯗꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯃꯁꯛ ꯇꯥꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯝꯇꯅ ꯈꯪꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯤꯂꯥ ꯑꯃꯗꯤ ꯑꯗꯥꯝ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯇꯤꯂꯥꯅ ꯑꯗꯥꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯇꯤꯂꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯥꯡ ꯑꯃꯗꯤ ꯑꯗꯥꯝ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯤꯕ ꯐꯪꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯗꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯥꯝ ꯑꯁꯤ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯥꯝꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯟꯗꯨꯅ ꯂꯩ, ꯀꯟꯗꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯥꯝꯅ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯞꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯃ ꯆꯪꯗꯨꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯟꯗꯦꯗ꯫ ꯑꯁꯤꯗ ꯑꯗꯥꯝꯅ ꯃꯤꯁꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ID ꯀꯥꯔꯗ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯕꯕꯥꯅ ꯈꯨꯠꯂꯥꯏ ꯄꯨꯟꯅ ꯇꯝꯃꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯁꯤꯅ ꯑꯩꯒꯤ ꯑꯄꯨꯟꯕ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯑꯗꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯊꯣꯛꯂꯛꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯂꯥꯟꯅ ꯂꯣꯏꯅ ꯀꯧꯁꯜꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯝꯅꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯣꯏꯅ ꯑꯗꯥꯝꯕꯨ ꯊꯤꯔꯨꯕ ꯑꯁꯤ ꯁꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯥꯝ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯥꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯥꯝꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯥꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯒꯤ
ꯇꯧꯅꯕꯒꯤꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯔꯣꯕꯣꯠ ꯑꯃꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯔꯣꯕꯣꯇꯥꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯁꯤꯗ ꯑꯗꯥꯝꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯗꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯗꯥꯝꯗ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯑꯝꯃꯤ ꯔꯣꯕꯣꯠ ꯑꯁꯤꯁꯨ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯐꯨꯗꯠꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯕꯨ ꯇꯧꯍꯟꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯊꯥꯡ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯁꯛꯇꯤ ꯌꯥꯎꯕ ꯊꯥꯡ ꯑꯗꯨꯔ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯁꯨꯝꯅ ꯃꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥꯁꯨ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯥꯝꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯣꯕꯣꯠ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯖꯦꯜ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯑꯗꯨ ꯄꯥꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯗꯥꯝ ꯑꯃꯗꯤ ꯇꯤꯂꯥ ꯃꯈꯣꯏꯅꯤꯅ ꯖꯨ ꯉꯥꯎꯗꯨꯅ ꯇꯥꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯑꯩꯒꯤ ꯕꯕꯥꯅꯤ ꯑꯗꯥꯝꯗꯤ ꯇꯤꯂꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯈꯤꯕ ꯃꯈꯣꯏꯒꯤꯁꯨ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯗꯪꯀꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯪꯀꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯣꯏꯅꯅ ꯆꯠꯄ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ ꯃꯁꯤꯗ ꯑꯗꯥꯝꯅꯁꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯗꯪꯀꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯇꯝꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯣꯟꯗꯨꯅ ꯑꯃꯗꯤ ꯅꯥꯗꯨꯅꯁꯨ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯗꯪꯀꯟꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯁꯤ ꯈꯔ ꯍꯣꯡꯉꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯥꯝꯅ ꯃꯍꯥꯛꯁꯤ ꯗꯪꯀꯟꯅ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯃꯝꯗꯦ ꯑꯗꯥꯝꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯗꯪꯀꯟ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯣꯕꯣꯇꯥ ꯑꯗꯨꯅ ꯗꯪꯀꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯟ ꯑꯗꯨꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯥꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯥꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯅꯍꯥꯛ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤ ꯑꯗꯥꯝꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯤꯂꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯇꯤꯂꯥꯒꯤ ꯁ꯭ꯄꯦꯁ ꯑꯗꯨꯗ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁ ꯑꯗꯨꯗ ꯇꯣꯡꯅꯕꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯔꯇꯣꯁ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯗꯪꯀꯟꯗꯤ ꯀꯥꯔꯇꯣꯁ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯥꯝꯅ ꯇꯤꯂꯥ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯀꯥꯔꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯗꯣꯛꯍꯟꯒꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯗꯥꯝ ꯑꯗꯨ ꯀꯥꯔꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯇꯣꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯗꯥꯝꯗ ꯑꯦꯇꯦꯛ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯗꯥꯝꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯂꯥꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯑꯝꯃꯤ ꯅꯍꯥꯛ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯧ ꯃꯁꯤꯗꯒꯤ ꯑꯗꯥꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯆꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯑꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯣꯔꯁꯔ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯡ ꯑꯁꯤꯒꯤ ꯁꯛꯇꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯤꯡ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯥꯝꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯛꯄ ꯃꯇꯨꯡꯗ ꯊꯥꯡ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯑꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯥꯏ ꯗ ꯄꯋꯥꯔ ꯑꯣꯐ ꯒ꯭ꯔꯦꯁꯀꯜ ꯑꯁꯨꯝꯅ ꯑꯗꯥꯝꯅ ꯍꯦꯛ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯁꯤ ꯃꯝꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯏꯅꯤꯡ ꯀꯌꯥ ꯑꯃ ꯑꯗꯥꯝꯒꯤ ꯃꯁꯥ ꯑꯁꯤꯗ ꯇꯥꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯒꯤ ꯃꯁꯥ ꯑꯁꯤ ꯈꯪꯍꯧꯗꯅ ꯄꯥꯏꯈꯠꯂꯛꯑꯝꯃꯤ ꯆꯥꯎꯔꯕ ꯂꯥꯏꯅꯤꯡ ꯑꯗꯨꯅ ꯑꯗꯥꯝꯒꯤ ꯃꯁꯥ ꯑꯁꯤꯗ ꯍꯦꯛ ꯌꯩꯕꯒ ꯑꯗꯥꯝꯒꯤ ꯃꯁꯥꯗ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯡ ꯀꯪꯉꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯂꯣꯏꯅ ꯐꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡꯒꯨꯝꯅ ꯑꯣꯏꯔꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯗꯥꯝꯒꯤ ꯃꯁꯥ ꯑꯁꯤꯗ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯀ꯭ꯔꯦꯇꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯦꯇꯣꯁꯀꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯄꯋꯥꯔ ꯀꯌꯥ ꯌꯥꯎꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯝꯇ ꯆꯪꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀ꯭ꯔꯦꯇꯣꯁ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯐꯥꯎꯕꯗ ꯑꯗꯥꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ
ꯑꯗꯨꯒ ꯑꯗꯥꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯈꯨꯟꯒꯠꯇꯨꯅ ꯀ꯭ꯔꯦꯇꯣꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯥꯝ, ꯇꯤꯂꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯇꯤꯂꯥꯒꯤ ꯁꯤꯞ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯥꯡ ꯑꯗꯨ ꯐꯪꯍꯧꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤꯒꯤ ꯁ꯭ꯄꯦꯁ ꯀꯌꯥ ꯑꯃꯕꯨ ꯑꯗꯥꯝꯅ ꯊꯧꯈꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯇꯥꯟꯅꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯁ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯑꯒ ꯑꯇꯣꯞꯄ ꯊꯧꯔꯛꯏꯕ ꯁ꯭ꯄꯦꯁꯁꯤꯡ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯁ꯭ꯄꯦꯁꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯗꯥꯝꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯏꯕ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤꯒꯤ ꯁꯤꯞ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯃ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯁꯤꯞ ꯑꯗꯨ ꯊꯧꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯞ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯁꯤꯞ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯁꯤ ꯀꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯁꯤꯞ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯇꯤꯂꯥꯅ ꯊꯧꯔꯤꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤ ꯑꯃꯒꯤ ꯁꯤꯞ ꯑꯃꯅ ꯇꯤꯂꯥ ꯑꯃꯗꯤ ꯑꯗꯥꯝꯅ ꯇꯣꯡꯂꯤꯕ ꯁꯤꯞ ꯑꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯁ꯭ꯄꯦꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯁꯤ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯂꯥꯟꯃꯤꯒꯤ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯁꯤ ꯂꯪꯊꯣꯛꯄ ꯃꯇꯝꯗ ꯑꯗꯥꯝꯒꯤ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯁꯤ ꯃꯆꯦꯠ ꯑꯃ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯤꯂꯥꯅ ꯊꯧꯔꯤꯕ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯝꯅ ꯄꯥꯏꯊꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯁꯤꯒꯤ ꯅꯥꯟꯊꯗꯨꯅ ꯃꯍꯥꯛ ꯑꯍꯥꯡꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯗꯥꯝ ꯑꯃꯗꯤ ꯇꯤꯂꯥꯒꯤ ꯁ꯭ꯄꯦꯁ ꯁꯤꯞ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯌꯩꯁꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯀꯦꯂꯦꯇꯔꯅ ꯒ꯭ꯔꯦꯁꯀꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯐꯥꯖꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯀꯦꯂꯦꯇꯔꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯊꯥꯡ ꯑꯗꯨꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒ꯭ꯔꯦꯁꯀꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯗꯤ ꯁ꯭ꯀꯦꯂꯦꯇꯔꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯅꯥꯝꯇꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯦꯂꯦꯇꯔꯅ ꯒ꯭ꯔꯦꯁꯀꯟꯒꯤ ꯂꯥꯟꯃꯤ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯀꯥꯞꯁꯤꯟꯗꯨꯅ ꯃꯐꯝꯁꯤꯗ ꯎꯠ ꯑꯣꯜꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯦꯂꯦꯇꯔꯗ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯒ꯭ꯔꯦꯁꯦꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯔꯦꯟꯗꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯤꯟꯁ ꯑꯗꯥꯝꯅꯤ꯫ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯑꯕꯅꯤ꯫ ꯁꯣꯝꯗꯅ ꯗꯪꯀꯟꯅ ꯃꯈꯣꯏꯒꯤ ꯑꯀꯥꯏꯕ ꯁ꯭ꯄꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯛꯁ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯏꯅ ꯁꯦꯠꯂꯝꯕ ꯂꯥꯟꯃꯤꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯑꯗꯥꯝ ꯑꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛ ꯏꯇꯔꯅꯤꯌꯥ ꯍꯥꯏꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨ ꯀꯟꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯍꯥꯛ ꯈꯛꯇꯪꯅꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯍꯥꯛ ꯈꯛꯇꯪꯅꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯎꯆꯦꯛ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯈꯣꯏꯒꯤ ꯁꯣꯔꯁꯔꯗꯨꯔ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯑꯥꯗ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯥꯝꯗ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯥꯝꯅ ꯎꯆꯦꯛ ꯑꯗꯨ ꯁꯣꯔꯁꯔꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯂꯥꯅ ꯑꯗꯥꯝ ꯑꯗꯨ ꯋꯥꯡꯂꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯊꯤꯅ ꯁꯣꯛꯑꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯁꯣꯛꯇꯕꯤꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯂꯥ, ꯑꯗꯥꯝ ꯑꯃꯗꯤ ꯗꯪꯀꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯀꯥꯏꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯪꯀꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯥꯟꯃꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯑꯃꯨꯛ ꯐꯪꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯥꯟ ꯌꯥꯎꯒꯅꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯤꯂꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯗꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯕꯕꯥ ꯑꯁꯤꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10 ꯃꯃꯥꯡꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯒꯤ ꯕꯕꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯊꯥꯖꯔꯨꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯪꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯗꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯥꯡ ꯑꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯑꯁꯤ ꯎꯕꯒꯤꯗꯃꯛꯇꯅꯤ꯫ ꯗꯪꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯗꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯀꯟꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯇꯤꯂꯥ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯃꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯥꯝꯅ ꯗꯪꯀꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯅꯆꯥꯅꯨꯄꯤ ꯇꯤꯂꯥꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯤꯂꯥꯒꯤ ꯀꯥꯏꯗꯨꯅ ꯇꯥꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯡꯀꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯂꯥꯒꯤ ꯌꯥꯗ꯭ꯔꯕ ꯁ꯭ꯄꯦꯁꯁꯤꯞꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ
ꯃꯍꯥꯛꯅ ꯐꯤꯛꯁ ꯇꯧꯗꯨꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯗꯥꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯤꯂꯥꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯇꯤꯂꯥꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯁꯤꯗ ꯇꯤꯂꯥꯅ ꯑꯗꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯦ ꯖꯁ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯁꯤ ꯑꯁꯨꯝꯅ ꯇꯤꯂꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯥꯝ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯁꯤ ꯃꯆꯨ ꯑꯃ ꯇꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯍꯣꯂꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯒ꯭ꯔꯦꯁꯀꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯔꯨꯜ ꯇꯧꯗꯨꯅ ꯄꯥꯜꯂꯒ ꯂꯩꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯗꯥꯝꯗ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯃꯥꯅꯄꯥ ꯑꯗꯨ ꯎꯕ ꯄꯥꯝꯂꯕꯗꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯂꯥꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯅꯄꯥ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯃꯥꯅꯄꯥ ꯑꯁꯤꯕꯨ ꯍꯤꯡꯅ ꯂꯩꯍꯟꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯅꯍꯥꯛꯅ ꯄꯤꯔꯛꯀꯗꯕꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯂꯥꯅ ꯑꯗꯥꯝ ꯑꯁꯤꯕꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯥꯝ ꯑꯩꯗꯤ ꯅꯪꯁꯦ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯍꯟꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯐꯪꯈ꯭ꯔꯒ ꯊꯥꯡ ꯑꯗꯨꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯀꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯥꯝꯅ ꯇꯤꯂꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯁ꯭ꯀꯦꯂꯦꯇꯔꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯀꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯀꯟꯒꯅꯤ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯥꯝꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯥꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯥꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁ꯭ꯀꯦꯂꯦꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯋꯥꯡꯂꯕ ꯚꯣꯜꯀꯦꯅꯣ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯦꯂꯥꯟ ꯍꯥꯏꯔꯤꯕ ꯋꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧ ꯑꯗꯨꯒ ꯑꯗꯥꯝ ꯈꯛꯇꯃꯛ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯈꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕꯗꯨ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯁ꯭ꯀꯦꯂꯦꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯥꯝꯅ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯚꯣꯜꯀꯦꯅꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯥꯝꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯁ꯭ꯀꯦꯂꯦꯇꯔ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯀꯦꯂꯦꯇꯔ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯔꯦꯟꯗꯣꯔ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯗ ꯁ꯭ꯀꯦꯂꯦꯇꯔꯅ ꯔꯦꯟꯗꯣꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯌꯦꯡꯉꯨꯇꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯥꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯇꯨ ꯔꯦꯟꯗꯣꯔꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯎꯖꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯑꯁꯤ ꯐꯪꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯦꯂꯥꯟ ꯍꯥꯏꯔꯤꯕ ꯋꯤꯁ ꯅꯨꯄꯤ ꯑꯁꯤꯅ ꯑꯗꯥꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯗꯥꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯁꯥꯊꯤꯔꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯥꯝꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯗꯥꯝꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯃꯨꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯥꯊꯤꯔꯕ ꯃꯣꯟꯁꯇꯔ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯥꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝ ꯃꯊꯟꯇꯅ ꯊꯧꯅꯥ ꯂꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏꯕ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯑꯃꯃꯝ ꯇꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤ ꯑꯃꯃꯝ ꯇꯣꯏꯅ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯥꯝꯅ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯒꯤ ꯐꯥꯏꯠ ꯁꯤꯟꯁꯤꯡ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯁꯨ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯗꯨꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯥꯝꯅ ꯁ꯭ꯀꯦꯂꯦꯇꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯥꯟ ꯍꯥꯏꯔꯤꯕ ꯋꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒꯤ ꯑꯗꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯗꯒꯤ ꯄꯋꯥꯔ ꯈꯔ ꯀꯥꯞꯊꯣꯔꯛꯑꯝꯃꯤ ꯄꯋꯥꯔꯁꯤꯡ ꯑꯗꯨꯅ ꯁ꯭ꯀꯦꯂꯦꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯔꯦꯟꯗꯣꯔ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯜ ꯑꯁꯤꯗ ꯖꯩꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯜꯁꯤꯡ ꯑꯁꯤ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯔꯦꯟꯗꯣꯔ ꯑꯃꯗꯤ ꯁ꯭ꯀꯦꯂꯦꯇꯣꯔ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯟꯁꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯅꯟꯁꯟꯈꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯥꯝ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯑꯝꯃꯒ ꯃꯄꯥ ꯅꯟꯁꯟꯈꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯀꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯔꯦꯟꯗꯣꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯁꯤꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯦꯟꯗꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯥꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥ ꯑꯗꯥꯝ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯁꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕ ꯑꯁꯤ ꯏꯄꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯆꯦꯟꯖ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯗꯨ ꯀꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯏꯄꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ
Matam asida Adamna kaptuna mahakki mapa asida asumna hairami baba hojikti babana pamba misak adu oiduna ai babagi manakta laklabani masida ningthaurendorduna masanapa Adam asida asumna mahairami nate sanupa aina pamlibadi nahangna nasa phaduna lakpa adu sunate nahangna pari bathang adu matokrama sinagani haibadu haiduna lakpa aduni mamangi matamda naki babana aikhogi leiba asibu ngak senduna lakpani aduba hojikti aikhogi leiba asida leiriba chamjariba parja mayam asigi punsi asi nahangna ngak chelakadabani sumna hairamlaba matungda ningthaurendor adu mafam asida sikhirami Adamdi mapana mahakki mamang waktada sikhiba si ubu matamda mahak mathwai yamna nungairamde asumna mahakna kaptuna leiringai matam asida skeletor hariba yama sathirba phatraba misak aduna Adamgi matungda laktuna mahakki sakti leiraba chaishu aduna Adamgi makosida thomduna Adam asibu mafam asida wanthan kirami aduga Adamna paramba thang adu skeletor hariba misak aduna puduna chakhirami masigi matungda mahakki lani sing aduna Adam asibu mafam amada phajalan kirami matam asida Adam hariba nupa masa adu mahakki hanaki asonba mawng adada onkirami masigi matungda skeletor gi lani sing aduna Adam asibu jail amagi manungda langshalami matam asida Adamgi mama adusu jail asigi manungda leirami mahakna langsalakliba misak asigi manakta changduna kanano haiduna yengami matam asida medalangi manakta langsalakliba misak asi kanano haiduna yenguba matamditi Adam adu oiduna leirami adumoinamak mahaknadi mahakki masanupa asi masak khangamde matam asida Adamna mahakki mama asidi masak khangami maram asidagi makhoi ani mafam asida matam koireba matungda unaba matamda makhoi ani yamna haraunarami matang asida Adamna mapa rendor sikhiba adugi wari adu mahakki mama asida lirami maram asidagi makhoi ani mathwai nungaitana konjanaduna kaminarami somda topana kalamaromdana skeletor aduna thang adu paiduna mathakta thangkalaba matungda mahakna asumna lauduna hairami by the power of the Grayskull adumoinamak skeletor hariba misak asidadi thang asigi shakti adu karimta laamde masi uba matamda skeletor hariba misak asina yamna sauna Evelyn hariba Wishnu pi sigi manakta changduna aina thang asigi power asidi lawba ngamdriba asina karigino haiduna mangona ngangami matam asida Evelyn hariba Wishnu pi asina skeletor asumna hairami aina khanbada thang asigi power asi phanggadriba mafam asi thang asibu leiramba mafam aduda kaktang mali masida skeletor namuk yamna sauna Evelyn da asumna hairami kariguma thang asigi shakti asi aina hek phangba ngamdaba tarabadi naksu aina hatokani masi hairamlaba matungda skeletor adu thang adu paiduna chatkirami somdana Duncan hariba misak adu Adamgi manakta laktuna Adam asibu thadokpirami aduga Adamda mahakna asumna hairami ichanupa Adam aisu khangi nahakki baba laikidaba adu thawai yamna nungaite haiba ase masidasu natana aigi ichanupinasu aise kanadraba misak amane hainasu khanduna leiribani adubu hojikti nang amadi aikhoini ase kanadraba misak ama natte haiba adu utkadabani matang asida Adamna Duncanda asumna hairami aina angang oiringagi matamda mioi khudimangna ingonda asumna haibi madudi mioi amatagi mamangda aise lepangamoi haina adubu hojikti adugumba misak ama natte haibadu utpa pami masigi matungda aikhoi pulap punsanba adusu pami asumna hairakpa wasi taba matamda Duncan adusu yarami masigi matungda Duncanna Adamga pikningaidi loinarakpa Kinjar hariba kai adusu mahakki manakta puthorami hojikti Kinjar hariba mahakka loinaba kai masa adusu adukamatik chauduna leirami Adamdi mahakki kai adu amukhana uzaba phangba asi uba matamda mahak yamna haraujarami masigi matungda makhoigi Grayskull asigi lanmi mayam adu pulap punjalami matam asida Adamna makhoigi lanmi mayam asida asumna hairami karigumba aikhoina aikhoigi planet asibu amuhana kanba pamlabadi aikhoi amana amada handhani yengdabida aikhoi pulap punna punsanduna amana amada mateng pangnaduna skeletor gi lanmi sing asigi mathakta aikhoina lan hogadawani adumna toba tarabadi aikhoigi planet asibu aikhoina amukhana purakpa ngamgani asumna apunbana pangani haiba si aina art hariba planet ajuda leiba kanadasu kayara khana tamakhrabani Adamna hairakpa wai sing asi taraba matungda mafamsta leiba lanmi sing asisu loina yarami somda topana kalamromdana skeletor amadi mahakki lanmi sing adusu Grayskull hariba konung adugi manungda changami mahang nojing mafamsta lakliba ase thang asina yanana leiramba mafam tuda laklibani matam asida skeletorna mahakki lanmi Kratos atuda asumna hairami nahakna mafamsta changpa lanmi khudimak loina hatokhidabani somda topana kalamromda Adam amadi mahakki teamgi mioi sing adu mu ulai matam asida amangdasu Duncan galemina kiba robot atu mahak amu leminarami hariba matam asida Duncanna robot asida warrior plug ama install torami maram asdagi robot asidagi puthoknima khulai adu puthokpa yarami masigi matungda skeletorna leiriba Grayskull hariba place adugi manakta makhoigi team adu laami makhoina lakpa matamda Kratos amadi mahakki lanmi kaya amana Adamgi team asibu thattuna leirami matam asida Duncan amadi Adamgi lanmi sing aduga Kratos lanmi sing asiga yama kanba mongda fight tonarami makhoigi fight asida Adamgi lanmi sing asina Kratos yamlaba yama tamthirba monster creature kaya asibu loina hatomi matang asida Duncanna Adam amadi Dilama khoinida asumna hairami nakhoi anidi Gringar hariba kai asigi mathakta tongduna
Grayskullgi konung asigi manungda Skeletor haiba misak adugi mafamdagi thang adu launabagidamagta changkro maram asigi Adam amadi Tila makhoi ani etu Gringar hariba maki kayesida tongduna makhoi ani Grayskull hariba palace adugi manungda yamna kanna thauduna changkhirami tanja asida Duncan amadi makalaminaba robot makhoi ani gi manakta Kratos hariba yamna tamthirba monster adugi space kayama makhoi gi manakta paisilami masidas natna makhoi gi lanmi kayamasu makhoi gi manakta attack taunabagidamagta senselami asumna yamla balanmi kayasina senselakpa sina maram oraga makhoi nina lanmi mayamasibo hatpadu loina ngama amde baramasdagi Duncanna plan ama torome madudi makhogi mamangda leiriba yamna chauraba ningthaugi statue asi thugaiduna statue asina lanmi singasina nalalma tarabadi makhoi soidarmaki sigani haibasi khangami maramastiki Duncanna makalai minariba robot asida maki masadagi rocket number activate tohanna bahaiduna tohalami rocket aduna makhogi mamangda leiriba chauraba statue asida kapadagi statue adu kaiduna tarakpana maram oraga makhogi manakta chenselakliba yamlaba Kratos ki monster creature mayamadu loina sikhirami masi uba matamda Kratos hariba yamna tamthiraba monster ju sawwadigi aki spaceship adu Duncan amadi robot makhoi ani na leiriba maike juda laktuna spaceship adu kallaba nongmai kyama kapthora ame nongmai adu kapthorok paduna maram oraga Duncan galaminariba robot asida panbadigi robot adu mapam sida kaiduna taraga lerami Duncan di makalangminaba robot asi mapam asida kaikhiba asi uba matamda mahak yamna nungairamde maram asidagi mahak khulai ama paiduna Kratos na thoroiba spaceship asigi maikeida yamna kana sensilaktuna spaceship asi mathakta chongkhalame aduga spaceship asigi mingchena si thugaiduna spaceship asigi manungda changtuna Kratos hariba nupa asigi mamai asi mangna thugairami masida sunata Kratos hariba tamthiraba monster asigi maya manungda Duncanna yamna tamthiraba bomb mama activate tawduna hapsalami masigi matungda Duncan hariba nupa adu space asigi mapanda chongthokhirami aduga Kratos amadi maki spaceship adudi bomb du pokhaibada mafam asida siduna lehorami masigi matungda Duncanna kaiduna taraga leiriba maki robot asigi manakta changakpa matamdati robot adugi makoki saruk adudi karisu tawdabida lerami masi uba matamda Duncan adu yamna harauna robot adugi makok adu loksanjarami somda atopana kanamaromdana Adam Tila amadi Kinjar makhoyum adu palace asigi manungda yaurami Palace asigi hek manungde yarukpaga Adamna thang asigi leiriba manang asida changtuna thang asibu mahangna satlongna paisanduna loksankhirami Tila amadi Eveline makhoi ani su nakalamada yamna kana fight tawduna lerami aduga Adamgi chawraba Kinjar hariba kai asiga Skeletor gi Beast hariba sa aduga makhoi ani su yamna kana fight tawrami aduga Skeletor amadi Adam makhoi ani su mafam amada yamna kan mamongda fight tawduna lerami makhoi ani gi fight asida Skeletor da pariba saisu sidagi Adamgi maikeida sakti leraba power kayama kapsalami Adamsu mangna pariba thang aduna Skeletor kapa iba power sing adu nga ami adumoinamang Skeletor gi power aduna ka hena kapsalakpa sina maram oraga Adamna pariba thang asi mafam asida machet tana kaira ami masi uba matamda mafam asida leiriba mioi punama amadi Adam masamaksu loine nganga ami matam asida Skeletor hariba misak asina su asumna khala ami thang asi kaya da son kharbano aina masibu pamluribani ne matang asida Adam hariba nupa asisu leimaida taduna lerami mawdigi Skeletor na Adamgi manakta sangtuna Adam asida yamna tamthiba mongda phudala ami masiga matungda Skeletor asina Adamgi mako osi paiduna Adam asibu wangna tangkalami aduga Skeletor na tektuna tariba thang asi kungatuna Adamgi thaba asida thinduna Adam asibu mafam asida hatoami asumna Adamna hek sikibaga mahak adu mahangna hana leiramba art ki room majuda thorami mahaki room asida mahangna yemba sorcerer adugi painting adusu mahangna urami masida snatana Eternia hariba mafam adugi planet ki photo kyama yekhiba adusu mahangna loina urami matam asida Adamgi manakta usek am paisala ami usek asina Adamda asumna haira ami Adam nahak yamna warabro hogoludana nahak amutang matam asida Adamna usek asida asumna haira ami ai housik karinta lengba otpa ngamdre hogatpasu ngamdre objekti aigi sakti punamok piramba thang adusu kaiduna loina mangkhre maram asina aigi leiba adugi damakta ai karisu tawba ngamaroi matang asida usek adu makhoigi sorcerer adu wala ami aduga Adamda asumna haira ami nahakki sakti sing adu nahangna paidiba thang adugi phangba nate nahangna Grayskull adugi konung manung aduda nahangna mantra adu tasengna thamoi sengna sonba tarabadi sakti sing adu nahakki nasa aduda loina lakani nahangna paidiba thang adudi chumnagi khulai ama khaktangni sengba sakti adudi nahakki nasa aduni karigidamakta ayangna nahakpu source tawribano haibadu sunangna khangamoi thang asina tektingagi mamangda nahakki nasa manung asida sakti kayama yauduna leikhrabani karigumba thang asina nahangna paiba tarabadi nangonda amuke na sakti yawe haibagi wani asumna sorcerer nupi isina hairapa waising asi taba matamda asomda siduna leikhraba Adam adu hauchi hingkala ami aduga Skeletor na maki tabakta thinjankiba thang atekpa adu maki makhut aduna chingthoktuna lakthora ami matam asida Adamna mahak masase masana masa amase lanmi amane haiduna thajara ami maramastiki leimaida tektuna matek takhraba thang sing adu masa mathanda paikatuna amuk loina samjankhirami maudigi Adamna thang
adu pairaga wangna thangkalaga mahakki machil aduda spell adu sonba matamda mahakki masa adu hanagumna sakti leiba masamu faraba misak adu mu olami masi matungda Adam amadi skeleton makoini mafam asida yamna kan mamongda fight tonarami matam asida Skeletor hariba nupa asigi fighting skill asi yamna thurami adumoinamak Adamna mahaki sakti sing adu sinaraga Skeletor na monda attack toriba sing adu loina defend torombi masig matungda Skeletor na mahaki thang adu yaudabida Skeletor asiga mahaki makhut aduga phunarami matam asida Adamna Skeletor gi mamai amadi mahaki masa sing asida fajarba punch kya mathilami asumna Adamna Skeletor hariba tamthirba phatra misak asibu yam tamthina mafam asida phudalami masig matungda Skeletor na paiba magic saichu adu Adamgi makhut aduna yamna kana Paisalaba matungda mafam asida mahaki saichu adu thugai khirami asumna Skeletor gi magic saichu adu thugai khiba matamda mafam asida leramba Skeletor gi tamthiraba monster lami mayam adusu loina onduna sikhirami masidas natana Skeletor hariba yamna tamthiraba monster asisu mahaki masa adu loina tumna khirami hojik lemawriba haibabu mahaki saru mako adu khatanga haurami asumna Skeletor hariba yamna tamthiraba monster asi Adamna mafam asida hatomi masi uba matamda Ebelan hariba Wisnu pietudi mafam asida doktuna chen khirami masi matungda Tina hariba nupi adu Adamgi manakta lami masidas natana mahaki mapa Duncan amati makhoi atopa lanmi mayam adu makhoi pulap punjanduna unarami matam asida makhoi atopa lanmi mayam asina Adamna makhoi leiba asi amukhana ningkha tamanbagi damakta makhoi mayam adu yamna haraujarami masigi matungda Grayskull leiba asibu thadoktuna chatkiba Grayskull gi praja mayam adu amuk haujikti mafam asida halaktuna leinarami masigi makha tarakpada Adamgi mama Madeline hariba nupi asina mafam masigi Maharani oiduna Grayskull hariba leiba asibu mangna rule tawtuna leikhirami masidas natana ngasai mamangda Retosa thugai khaba Roboko hariba robot adusu mahaki anauba body ama phangduna mahak amuk hingduna leirami asingba makidi mahaki body asi Duncan hariba nupa asina happy boy rami maramastagi roboto hariba lanmi asichu hojikti mahaki body du phangabnina atopa lanmi sing aduga yamna harauna leiminarami masig matungda Duncan amadi Adam makhoi ani adu yamna harauna leiminarami matamasida Adam gisu mayam punamana khangba pamba atopa maming ama pama ami maramastagi Tilana Adamda adoiba tarabadi nahaki naming adu hojik kari thon gaduribano matamasida Adamna mahaki anauba maming adu He-Man thongani haiduna hairami masing matungda Adamna arta lehuba mahaki marup chat adubu makhoigi planet asida puduna lami matamasida chat hariba nupa adudi yamna ngami maramdi Adamna magonda likhiba wari sing adu asengba loina oiduna lermbagi damaktani matamasida robot ama yawba aduna asumna hairami karigumba khoigi mafam asida kudong thiba kya ma tholokpa tarabadi kaidoba tai matamasida Adam amadi Kinzer hariba mahaki kai makhoi ani edu palace adugi manungda chenchang kirami masigi matungda Adam adasu He-Man gi from da onthokduna Kinzer hariba kai edu mathakta tongduna thorami masida mangna asumna hairami karigumba khoigi mafam asida kudong thiba ma hek thokpa tarabadi aina He-Man onduna madubu loina mayokna gani asumna hairaba matungda nungairaba movie si matang aswaida loisan kirami film asiki loisalakpa sinda post credit scene ahum khak aikhoida uhalai ahanba post credit scene asida Orko haiba yamna popular orba character asi aikhoida uhalai aduga mid credit scene asidana ngasai tahauba Skeletor gi saru mako adu Ebeline hariba nupi isina khunduna purga chatkiba adu aikhoida uhalai Ebeline na Skeletor gi saru mako asi hek pukhibaga Skeletor na nokpagi khonjel atuchu aikhoida tahalai masina tangningnabadi Skeletor hariba character asi mathangi part tasu soidana maki yarokani haibani film asigi aroiba post credit scene dana nupi amana sakti leraba thang adu paiduna mathakta thangalaba matungda thang adu gi sakti sing adu mangonda yawba adusu aikhoina ubu phangi hariba character asidi kanano karino haiba adudi aikhoida khangande asumna hariba scene asi ulaba matungda nungairaba movie He-Man and the Master of the Universe hariba film asi matang aswaida losan kirami karigumba ngasigi aigi explanation asida soikiba lankiba yarobasu mayamna ngakpiu ngasigidi matang aswaida kainarasi